ꯃꯃꯛꯇꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯥꯝꯃꯒ ꯃꯔꯐꯨ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯊꯥꯡꯗꯅꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯐꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕꯤꯔꯒ ꯐꯠꯇꯕ ꯑꯗꯨꯅ ꯅꯥꯀꯟꯗ ꯊꯝꯕꯤꯅꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯃꯁꯤꯗ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯆꯨꯝ ꯆꯨꯝꯅ ꯂꯩꯖꯔꯕꯁꯨ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯄꯤꯔꯤ꯫ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯊꯣꯛꯂꯛꯂꯕꯁꯨ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯏꯪ 2013 ꯃꯨꯝꯕꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯥ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯖꯣꯁꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯊꯦꯡꯕꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯅꯦꯍꯥ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕ ꯔꯣꯍꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯅꯦꯍꯥꯒꯤ ꯃꯃꯥ ꯖꯣꯁꯤꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯁ꯭ꯅꯦꯍꯥ ꯔꯣꯍꯦꯟꯒ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕ? ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯅꯦꯍꯥꯒꯤ ꯃꯐꯝ ꯈꯪꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯥꯞ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯣꯇꯣꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯅꯣꯏ ꯂꯣꯏ ꯍꯪꯉꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯪꯖꯔꯦ꯫ ꯀꯅꯥꯃꯠꯇꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯂꯥꯛꯇꯦ ꯍꯥꯏ꯫ ꯑꯗꯣ ꯃꯍꯥꯛꯁꯤ ꯀꯅꯥ ꯀꯅꯥꯒ ꯇꯤꯟꯅꯒꯦ? ꯔꯣꯍꯦꯟ ꯀꯧꯕ ꯑꯃꯈꯛꯀꯗꯤ ꯇꯤꯟꯅꯕꯅꯤ꯫ ꯃꯍꯥꯛꯀ ꯆꯠꯂꯝꯒꯗ꯭ꯔꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ꯫ ꯑꯣ, ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯐꯣꯇꯣꯗꯤ ꯌꯥꯎꯕ꯭ꯔꯣ? ꯑꯁꯥꯞ, ꯃꯥꯒꯤ ꯐꯣꯇꯣꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣꯗꯨ ꯄꯨꯔꯛꯀꯦ꯫ ꯑꯣ, ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯅꯈꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯈꯤꯕ ꯂꯩꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯈꯣꯏ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇꯨꯗꯤ ꯃꯈꯣꯏ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯗꯨꯕꯨ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯔꯒ ꯃꯈꯣꯏꯅꯤ ꯂꯩꯔꯒ ꯀꯔꯤꯝꯇ ꯈꯪꯗꯦꯁꯨ ꯀꯔꯤꯒꯤꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯇꯁꯦꯡꯅꯃꯛꯀꯤ ꯃꯈꯣꯏꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯋꯥꯐꯝꯗ ꯍꯧꯗꯣꯔꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯆꯦꯠꯅ ꯈꯪꯏ꯫ ꯃꯈꯣꯏ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯁꯦ ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯨꯅ ꯇꯤꯟꯅꯩ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯟꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯔꯣꯍꯦꯟꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯄꯨꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ, ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯃꯃꯥꯅ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ꯫ ꯔꯣꯍꯦꯟꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ꯫ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯍꯦꯟ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯥꯒꯤ ꯃꯃꯥ ꯖꯣꯁꯤ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝꯗ ꯊꯣꯛꯈꯤꯕꯗꯒꯤ ꯊꯥ ꯑꯃ ꯐꯥꯔ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯃꯅ ꯀꯔꯤꯗꯤ ꯑꯣꯏꯔꯨꯒꯅꯤ? ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯍꯦꯟ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁ꯭ꯅꯦꯍꯥ ꯔꯣꯍꯦꯟꯒ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯁ꯭ꯅꯦꯍꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥꯅ ꯌꯨꯝꯗ ꯊꯣꯡ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯊꯥ ꯑꯃ ꯊꯤꯕ ꯈꯪꯂꯨꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯃꯥꯅ, "ꯑꯦ,
स्नेहा नंग नागे काय चलुगे हा नंग नागे काय चलुगे से खुमो इमा तो खुमोबा करिनो नंग तोरसिबो नंगी फिबमसे करिनो तोरसिबो इमा आई मनुंगदा हानामता चंगे आंटी आइसु यावजरे नाइखो नंगी युमदा चंगपे नंगनि इचानुपी सुबो मोथेम तौदुन पुरगा था अमा लोलुब नत्रा आई लेमना तोय चलो नंगी नयुमदुदा चखो चलो नंदी नंगी नयुमदा चलो करिगे अखोय युमसे चंगकदिन इमा अदुमाइना हाइगनु माहाकी मराल करिमथा लेथि स्नेहा नंग तुमि लेउ इमुंगदि याम थुना चंगो असुमना ममा जोसिना थोंग लोनसिनखिरम युम अदुगी मपानदा रोहेन चंगकनदुना लेप्तुना लेखि अमदि महाक मफम अदुदगी थोरकी मयुमदा चटखिरम अमरोमदा स्नेहा इमुंगदा चंगलपगा फमथदुना लेखि स्नेहा करिनो नंगना तोरिसे था अमा नवाना पाउ करिमता हाइदना नंगना युम मसिदा इमा करि उरंगनी नंग खंगद्रो हा नंगीदमक्ता अखोयना क्याम वाय था अमा अहिंग मिकुप अमता तुमदना नंगी माइका येंगदुना लाखिबनी अदुगा नंगना इकों कोमना ngasi युम मसिदा मथोंग चातबरो हेनसिगा नंगा युम मसिदा लाखपै मरम करिनो नंगना हंगे कराइ लेरुगे इमातिने नंग मांगख्रेना पुलिसता कंप्लेन तौरिबा इमा पुलिसता कंप्लेन तौहेबा प्लीज इमा पुलिसता कंप्लेन तौबदो अमुतो लौथोकपियो नत्रबदि लेकाय असिदा आइबु फना उररो इमा मीना हंगलबसु आई थबक अमा चलुबनी आई युमदा हले सुमाइना सुम खुमसे नत्रदि मिपुं खुदिमंगना आइगी मरमदा करिनो ngangnadoriसे स्नेहा लेकाइना ngangnaba लोरबनी था अमा मचानुपी लेसाबिनी युमदा हलक्तबा हाइबसिबु लेकाइ मियाम असिना करिगी ngangnaroi अदुगु इमा नंगा पुलिसता तोबो कंप्लेन दो रिपोर्टो अखोय हंतोरसे मथो करमना हंतोकदोरिबा हा मथो करमना हंतोकदोरिबनो इमा आई लेरमे मरी मथा मगी युमदा लेरमे पाउ फाउनदबदगिनी हाइना सुमाइना हाइरगा रिपोर्टो अखोय मथा हंदोकसे अदु नत्रबदि आइगी माइसे उत्फम लेररो फरे अखोय चलगने रिपोर्टो लौथोरसे अदो से इमादा हायो नंग कदाइदा लेरुगेबा नंग कदाइदा चलुगेबा इमुंदा सेंगनमता हायो करिनोबा नंगी फिबम से तोरिसिबो वारिदु नंगमता सेंग हायोबा इमा आई करिसु दौदि आई युमदा हलैसिन अदो नंगोंदा थोलिबदु करिनोबा नंगना था अमा युमसे थादोक्तुना चटपगी मरमसे करिनोबा इमा आई कयारा हना हाइकोगे आई करिमता तौदि आई मखाताना हिंगबा पामे समाज असिदा आइने लौगदोबा थौदा आई लौबा पामे अदुगा इमाना रोहेंदा खलिबा वखंदो मधुमसु थादोक्पियो रोहेंदी असेंगबा मरुमनि आइगी पुंसिबु कनबिबनि ए हाइरुरगा मागी रोहेंसे हेक्ता थागलबा नंगी रोहेंसिना नत्रो नंगबु था अमा पुरगा नंगबु लोलुबा नत्रो इमा मधुगी वाफमदा तोसे लेकाइ युम थंगनबना तारगा वासे अफबा ओइररो चसेबा इमा पुलिस स्टेशन दा चलगा अखोइना तोरुबा कंप्लेन दो अमुक्ता हंतोकसे असुमना मामा मचा पुलिस स्टेशन दा चलमे इंस्पेक्टर था अमगी ममांगदा अइना कंप्लेन अमा तौजखिबदो ओ नकोइगी नचानुपी मांगे हाइबदुगिरो चिफामिसिना कना इंस्पेक्टर सिने आइगी चानुपी स्नेहादो माहाक हले अदुना अखोइना मा मांगख्रेना कंप्लेन तौबदो लौथोकजगेना लाइन ओ कंप्लेन लौथोकेबा शंकर जी सर अदलेबा केस फाइल दो बरो यस सर चले जरे सर ओ चे सिदा लेरे नकोइगी FIR गी कॉपी दो सिलेरे याम नुवाइजरे इंस्पेक्टर अदुदी अखोइ मुक चरुकी अमुक तंगाइ बिको नचानुपी स्नेहागा खोइगो वारिमदा सनागी इंस्पेक्टर हजिक करी मुक लेरिगे अखोइगी चानुपी मांगख्रेना हाइबदु नखोइना थिबा फंगद्रे अदुबु महाक युमदा हले हजिकति अखोइ कनामगी मथक्ता केस तौबा पामद्रे महाक टेक्ता काइदना युमदा हलक पाइबसे मसिना लोरे अखोइगिदि नो नो मैडम अमुक तंगाइ बिको मसे पुलिस की केस अमने नकोइना केस से हल्लगसु अखोइना मरमदु करिगिनो हैना खंगदबा यादे स्नेहा अमुक्ता हाइबियो था मसे दों कराइदा लेरुगे करिगिनो स्नेहा खुंबिद्रिसिबो था मसे दों कदाइदा लेरुगे इंस्पेक्टर युमदा लेनिंगदना था अमा आई लोलुबने स्नेहा
ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯐꯝ ꯑꯃ ꯑꯗꯣꯝꯅ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯦꯁ ꯔꯤꯇꯔꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯅꯤ ꯑꯁꯦꯡꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯊꯥ ꯑꯃꯁꯦ ꯑꯗꯣꯝ ꯀꯗꯥꯏ ꯂꯩꯔꯨꯒꯦ ꯀꯔꯤꯒꯤꯅꯣ ꯁ꯭ꯅꯦꯍꯥ ꯈꯨꯝꯕꯤꯗ꯭ꯔꯤꯁꯤꯕꯣ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯉꯣꯟꯗꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ ꯀꯔꯤ ꯊꯧꯗꯣꯛ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯄꯥꯝꯃꯤ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯁꯥ ꯑꯃ ꯂꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯅꯤꯡꯕ ꯊꯨꯡꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯩ ꯍꯤꯡꯖꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯩꯒꯤ ꯁꯥꯒꯩꯒꯤꯗꯃꯛ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯩ ꯈꯟꯈꯤ ꯑꯗꯨꯒ ꯑꯩ ꯇꯧꯁꯨ ꯇꯧꯔꯛꯇꯦ ꯇꯧꯕꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ ꯑꯗꯣꯝꯅ ꯍꯧꯖꯤꯛꯁꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯗ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯟꯗꯛꯇ ꯈꯪꯉꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯁꯤ ꯑꯩꯒꯨꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯀꯌꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯔꯝꯒꯅꯤ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯥꯗꯣꯛꯈꯤ ꯁ꯭ꯅꯦꯍꯥ ꯋꯥꯐꯝꯗꯣ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯣꯝ ꯊꯥ ꯑꯃ ꯀꯔꯤ ꯇꯧꯔꯤ ꯑꯗꯣꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯅ ꯀꯅꯥꯅꯣ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯣꯍꯦꯟ ꯑꯣ ꯔꯣꯍꯦꯟ ꯁꯤꯗ ꯐꯝꯃꯨ ꯁꯤꯗ ꯂꯦꯡꯖꯜꯂꯣ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ ꯑꯗꯣꯝꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯝꯃꯤ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯑꯃꯗꯤ ꯔꯣꯍꯦꯟ ꯂꯨꯅ ꯇꯤꯟꯅꯩ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯏꯕꯥꯅꯤ ꯇꯨꯡꯗꯁꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯕꯥꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯗꯕ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯂꯣꯏꯅꯈꯤ ꯂꯨꯅ ꯇꯤꯟꯅꯈꯤ ꯑꯋꯥꯠ ꯑꯄꯥ ꯑꯔꯩ ꯂꯩꯇ ꯄꯨꯝꯅꯃꯛ ꯇꯥꯟꯅꯈꯤ ꯅꯣꯡꯃ ꯏꯕꯥꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯏꯕꯥꯅꯤꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯃꯐꯝ 2-3 ꯁꯨꯏ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯀꯨꯝꯂꯕ ꯃꯇꯨꯡꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯕ ꯃꯟꯗꯤꯔꯁꯨ ꯃꯥꯟꯕ ꯌꯨꯝ ꯑꯃꯟꯕꯁꯨ ꯃꯥꯟꯕ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯌꯨꯝꯁꯨ ꯃꯥꯟꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯔꯣꯍꯦꯟꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯝꯃꯤ ꯔꯣꯍꯟ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯈꯤꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯀꯅꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯑꯩꯗꯤ ꯇꯔꯥꯏꯅ ꯍꯦꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯅꯪꯁꯨ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ हाईवे गाड़ी अफंग वायरगा अखोई चनब तौसीदना नते नते मफम से अखोई अमुक्त लाक्ट्रे अदुगा तो आदा लरिसि गइनो ए असि नंग खंगद्रो असिदि अमन बच्चे के युम अमने मिसु मत लेनेदब माले कनाना करिगेदमक सारमिबनो हाबदि खंगते नत्रगा कनागुमना सारगा लुइसनब ngमदब सेम साजेंदब सुमाले अदु असि चंगगा येमुसिरा थेंगनीदा आइगी वादी गाड़ी में तोंगगा अखोई अतोप मफम अमदा चसे नते नते रोहन असिगी मफम से हाइबेतंग चंगगा सुम येमुसि लाउनी आइगी खोंजे कैनोमा थिले ई थोए ए स्नेहा कैदोरे तू सिदेदा यो चेई में लेरमनी सिदा खेतख्रिनी अस नखोंदुदि इंगक्ता थोएदना आइना ngसाइना चलसे हाइरे नंगने हेति यादे से कांगी त कांग अस यामना नारे रोहन इसु थोले कमाई तौनी नंगना हाइबा सिगी युम अमन बसे असि योक्सले तू असिदा नुंग अमा लेरे असिदा फमगा नखोंदो थांगलो अदुगा नखोंदो से रुमाना कई कई अमथि संजी से आइगी चंगमदसु फदौनी सिदी खोंचिदि नेथबा याद्रे कमाई तौनी आइनि ngसा हाइद्रो सिदा चंगुम से नैना हाइद्रो से यारे से रुमाल से ये सलबने अदो अखोई चसिरा
Sase. Asum na makoy ni na mapam aduda leiringayda miyoy ani sangsilaki. Hey. Kaino? Noy dis tagay doy no? Akoy magi makongse yo na tinkiba. Adugi itoy enam akoy romana kisalamani. Hey. Mapam se hangi. Mapam se mi leite mi hangi sinoy kangbro. Si mapam se kay ginoy lay no. Hey. Goro. Yung. Moy ni gisi. Asing batan jay ngaga. Mapam masida kudong jaba lawdugi dawri orangani. Masi orangani ni mo ni doy. Eh, Pangkas. Masi moy ni si matong jaba oramo. Hey, Goro. Masi. Makoy ni si aray boramo. Hayo. Nakoy kay dawla ko na sida. Noy na habili do karino. Akoy may makong soy si udro. Makong si itoy si noy udra ba. Makong si sokpo sida akoy rumana ye salamani. Hey. Konjen do kan ganu ne. Nakoy ni na mapam sida changaga mi leram laroy hadana hatta banaram chat chat ke na tori na tro. Akoy la padagi duk na tro. Matamadu da snehan harik. Kaino noy na haidu bo. Nakoy gi na chindu da dugum wahi haridu bo. Nakoy bo karma bino. Ai gi khong soy si noy udro. Khong che sokki bidagi akoy pi yalamani hari hadana. Hey nupi. Nupa sige na koy ni mapam sida nat taba saja chat ke na to na tro. Hey Goro. Akoy mising do papi ko. Hoy. Ai pigi. Ai nakoy ni ling bero. Raba lamhang sida nakoy na. Ok to lam chat chat ke na to na tro. Hey nupi. Nang ok to bayam pam na tro. Nang ok to bayam pam na tro. Matamadu da rohen harke. Ai nakoy na haidu gaino. Nakoy kisi hekte yar ne hekte haibe waro. Masigi nu pas lam lam heline. Machin yam kaline. Nang yam na phobro nam. Nang phobra. Rohen, khut thana gano. Sneha, nang chelo. Nang tira Rohen. Ai chen be yaroi. Sneha, nang chelo. Nang hun to mo ka kamai chatoi no. Hey, Goro, nu piche phajaro. Nu piche phajaro. Asumna. Miyoy aduna Rohen bu phuram. Amadi Gaurop hariba aduna nupi adugi makut phajilam. Tanja aduda Gaurop na kaukiba mihoy ani ama mafam aduda yamna thuna lakiram. Asumna makoy mari sukiram. Masigi matungna makoy ani amana Rohen bu leimai da namsinduna makong makut phajilam. Amadi amana Rohen bu phuram. Amana Sneha gi makut pairam. Sneha na mafam aduda law kongduna kapam. Ekoi bu thadokpiyu ekoi bu phubiganu haiduna mahang hairam. Adubu Minung si haitraba miyoy mari aduna karigumba mata takide. Mafam aduda mi leitabagi acheng batanjai yengduna ok tabalam chat chat nananabagi damak mafam aduda lakpani haiduna makhoina maral siram. Masigi matungda miyoy anina Rohen bu phaduna thamki. Masigi matungda miyoy mari dugi manungda miyoy amana makhoigi mamanaba amaga bu kokhiram. Masigi matungda makhoigi mamanaba amasu laki. Asumna Pankaj, Sunil, Aizaz, Gaurab, Amadi, Amir. Makoy manga suki. Makoy manga asigi manungda miyoy ahumna Rohen leimai da namsinduna thamki. Amadi makoy miyoy anina Sneha bu makut chingaga yum amagi ka ahangba manungda nupi adubu singsinki. Matamadu da Sneha masa kanjanana nabagidama law kongki. Adubu pangan solabi nupi amada mapangan kan manupa anina soro chingchinduna makoygi aningba apambagidama ka amada pusinkira. Matamadu da Mahaki punsi kan biu, mahaki thawai kan biu. Mahaki haksang sokpi ganu haiduna Snehana kaplauki. Mahaki masada mahakna yalaki ba chuni amuba adu Pankaj kauba mihoy aduna chuni adu lokthok laga ka manungdagi mapanda langsilaki. Amadi amanba building amagi faglangda amuba chuni adu naptuna leki. Masigi matungda minung silaitana mihoy ani aduna Snehagi ijat mahanki. Masi khakta sunatana Manung da changkiba miyoy ani do muk thorok laga leimai da tariba Rohan amuk miyoy ani do amuk namsinduna thamki. Matam aduda miyoy ahum aduna ka aduda changlaga Sneha bu ijat mathang mangan kiram. Asumna Inspector. Mafam aduda ibani na chatpadagi aigi khongdu sokpadagi mafam aduda phi yetna nabagi damak changki. Aduga hairiba thokdoksingsi mafam aduda thoki. Nungsi haitraba miyoy manga aduna Aibu namdun ijat mangan biki. Upai leitraba Rohen, aigi damak sahi saki. Mahak yamna soki. Madugi matungdagi minung si leitraba miyoy manga aduna ibani bo mafam aduda punna muk thamlam. Aduga makoy manga adugi manungdagi makoy anina hairaki.
Sehenbi hojikti nathwaidi khapirabani aduga simadi khong ngasaidagi akhoi chathariba thabak se akhoi tumina chatharumgani khanbra sigeno mobile ngasaidagi chathariba thabak to sigi mobile sida loina recording kariguma nangna sidagi nangna chalaga police ta pau piraba natraga wafam asimi ani suna nangna khangan mataraba hey nupa nakhoi ni muna taw in haise sigi video se internet social media da loina sai thokani adu rabadi nupi nangi jet kari hoini lamda masida leriba miyamna nangbu kari ni haigani oktabi nupa hongduna nupa makhal kayaga nasagi ijat yonba nupi asumna khanba tabani ni aduga simadi khong na thwaido khakpirabani he nupa nangsu ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯟꯒꯗꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯆꯪꯉꯒ ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯗꯅ ꯅꯈꯣꯏꯅꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯈꯣꯏꯅꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯅꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯃꯉꯥꯅ ꯔꯣꯍꯦꯟ ꯑꯃꯗꯤ ꯏꯕꯥꯅꯤꯕꯨ ꯌꯥꯝꯅ ꯀꯤꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝꯗ ꯈꯪꯅꯔꯅꯤ ꯌꯨꯝꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯈꯪꯅꯔꯛꯂꯅꯤ ꯃꯗꯨ ꯈꯪꯅꯔꯛꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏ ꯃꯉꯥꯗꯨꯅ ꯑꯃꯨꯛ ꯁꯤꯡꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯔꯣꯍꯦꯟꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯃꯤꯅ ꯈꯪꯅꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯏꯕꯥꯅꯤ ꯊꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯁꯣꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ ꯃꯇꯧ ꯀꯔꯝꯅ ꯊꯥ ꯀꯌꯥ ꯂꯣꯠꯀꯅꯤ ꯏꯕꯥꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕ ꯄꯩꯁꯥ ꯈꯔꯅ ꯊꯥ ꯑꯃꯈꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯅꯦꯍꯥꯒꯤ ꯋꯥꯐꯝꯁꯤ ꯔꯣꯍꯦꯟ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯁꯤꯗ ꯀꯔꯤ ꯆꯤꯊꯕ ꯂꯩ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯃꯇ ꯆꯤꯊꯕ ꯂꯩꯇ꯭ꯔꯦ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯒꯤ ꯏꯃꯥꯅ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯁ꯭ꯅꯦꯍꯥꯕꯨ ꯊꯦꯝꯗꯨꯅ ꯑꯩ ꯀꯩꯗꯧꯉꯩꯗ ꯄꯨꯈꯤꯗꯦ ꯊꯥ ꯑꯃ ꯂꯣꯠꯄꯗꯨ ꯁ꯭ꯅꯦꯍꯥꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯌꯥꯈꯤꯕꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯣꯡꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯈꯣꯏ ꯃꯁꯛ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯂꯩꯃꯥꯏꯗ ꯏꯟꯊꯨꯗꯨꯅ ꯃꯈꯣꯏꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯈꯤ ꯑꯩꯒꯤ ꯃꯥꯏ ꯃꯤꯠ ꯅꯤꯡꯊꯤꯖꯅ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯁ꯭ꯅꯦꯍꯥꯅꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯛ ꯈꯪꯂꯝꯒꯅꯤ ꯁ꯭ꯅꯦꯍꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯃꯤꯑꯣꯏ ꯃꯉꯥꯗꯨꯒꯤ ꯃꯁꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨꯗꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯃꯤꯠ ꯑꯁꯤ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯣ ꯏꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅꯅꯤ ꯏꯟꯁꯄꯦꯛꯇꯔ ꯃꯈꯣꯏ ꯑꯅꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ ꯑꯣ ꯁꯪꯀꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧ ꯑꯗꯨꯒ ꯁ꯭ꯅꯦꯍꯥꯗ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯁꯛꯐꯝ ꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯛꯐꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀ꯭ꯔꯥꯏꯝ ꯇꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯈꯤ ꯃꯗꯨꯗꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯍꯟꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯁ꯭ꯅꯦꯍꯥꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯅꯦꯍꯥꯅ ꯊꯥ ꯑꯃ ꯌꯨꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯊꯥ ꯑꯃ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯡꯗ ꯃꯥꯡꯍꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯅꯦꯍꯥꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯤꯜꯂꯤꯕ ꯖꯥꯠꯂꯥ ꯁꯔ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯊꯥ ꯑꯃ ꯁꯨꯔꯕꯅꯤꯅ
महाकी मसादा मेडिकल एग्जामिनेशन तौबदसु रिपोर्ट चुमना फंगदम मानदे सर अदुनी खलिसे यादव रेप असिंग असि नोमनिनी दे थोखिबे नथि था अमा खेनरबनिना नुपी दुगी मसादा मेडिकल एग्जामिनेशन तौब मतमदा रेप तौखी नत्रगा तौखिदे हाइबगी रिपोर्ट से मयक सेंगना खंगबा ngomlaro aduna snehana haribo wafam se asengbo wafamla natraga aranbra haiba sisu akhuna lepong ngomloi to adurabadi mahangna haiba mafamdo tasengna maki leibra leitabra madu khangdong nanaba mahaki mungmanu aduga rohen swaiko sneha swaiko mokoi purugalo aduga mokoina crime thoki haiba jaga do adugi mafamda chalaga koi thiba tab fani sir asumna police na sneha amadi rohen loinana imung manung puduna mafam adu da police ki team amaga chatkirami mafam adu yogu matamda sneha masa thak 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 nikirami maramdi mafam adu sneha gi izat mangkiba mafam amani miyoi mangana minung si leitana mahakki nupi oibagi izat lokkiba mafam aduda nupi oibi amana king king launa mafam aduda matau karamna chatkadagi mafam adu yobuga makong thangba ngamdana thak 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 nikiram mahakki mo matau adu police sing aduna yamna kupna yengkiram sneha sondaling chembiro kadai waiduna nokoina hanbada phamaga nokong puli haise asigi nungsidan oh rohen yes sir mangna haise sumro mane sab sigi mafam sida mahak phamalaga aina magi makhongda rumane yetmani aduga songi nongpok thangba sigi thongse asigi miyu eni lakhe aduga mafam asida koi kaidoribano hainangki adugi matungda akhoi ngahaktang ningai sangdanaki amadi mokhoi ani ne ngonda phubhoroki aibu lemaida namsinduna thamaga mokhoi gi mamanaba ani koki amadi mamanaba ani mafam adu yam thuna laga aibu so mohana mokhoi ani na phugi masigi matungda mokhoi mamanaba amaga mukoki mamanaba dugi maming ningsingbro inspector sunil haiba madi tahoi sunil adudagi kari aduga sab mafam asidagi sneha bu mokhoi ani na makhut paiduna chingsilaga tu sab tu adagi makha thangba kase masigi kaasida pusinki adugi matungdagi aidi lemaida namsinduna mokhoina pangphuda phuki yare makhadi snehana tamadagi khoi khangi shankar forensic team do ko aduga mafam asida leriba pochai sida tariba singse loina khongkalaga sample sing do khoi test tawgadaban mafam asida taba una phabu khungadaban yes sir kaasida mukchangsi sneha sigi kaasira mane inspector mafam asidani makoina ibu sarak tamkibadu mafam asidani asidi gaino asida phi amubam leisi gaino sangar asi phi jiporo nikti jina pai rakuto glob opo sneha sigi chuni sikana gino inspector madugi chuni do namit aduda aini yala kiba chuni sangar phi do nikti jina pai forensic science ta piu madudagi phangba langjin karigumba amatang mangan beyade case asigi likhuno ga dorbe asumna police na mafam adu da victim nupi amadi nupa adu puduna mafam adu dagi forensic science ka loinana khongat pa yaba chingna ba yaba polam sing pumma khongatuna thijin hunjin ba hokirame asumna case asi police na makha sa tharakpada case asigi langjin phangba ngamkhidi adubu police ki team aduna lemna toklamde makhoi informer kaya thadokuna forensic science ki report kaya gi matungina makhoi thijin humjin ba mathang investigation chatharame asumna case asi mathang thijin ba horopada khabar gi lemai singda amadi news channel singda sneha gi warina umnin khirame tasena mak snehana asiguma thodok asi libak miyam mangda mahak khanghan ba pamkidi adubu asiguma thodok amada losin duna thamlaga criminal sing adugi thona hapnabo oina thokani haiba wafam asi khangjarakpadagi case asigi dama mak thengnagani haiduna lepkiram masigi matungda police department na case asi lusin mangamdabadagi crime branch na muksine rakhiram crime branch na muk inong nong na case asi thigatuna makoktagi amuk khanna nei na bahorki amadi sneha ga kyarak unaki rohen ga kyarak unaki case asigi matangda crime branch na tongan ba informer sing thadoktuna mioi manga adugi khungul liba matamda mioi amakhaki khungul liba ngamki sab sketch artist ni ye photo sida di sab pankaj sari ba mi se mahagam nagna leire sab sunil ezas gaurav amadi amir hai ba mioi sing sidi khangba ngamde adubu pankaj sari ba mi se pharagadi soidina khangda mal sab
ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩ ꯁꯥꯔ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒ ꯃꯍꯥꯛ ꯄꯤꯛ ꯑꯞ ꯇꯧꯔꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒ ꯃꯍꯥꯛꯄꯨ ꯐꯥꯔꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯃꯇꯝ ꯀꯌꯥ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁꯅ ꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯕ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯄꯪꯀꯖ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯪꯀꯖ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯄꯪꯀꯖꯄꯨ ꯄꯨꯂꯤꯁꯅ ꯐꯨ ꯆꯩꯗꯨꯅ ꯋꯥ ꯍꯪꯈꯤꯔꯝꯃꯤ ꯍꯩ ꯅꯪ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯅꯅꯝ ꯑꯗꯨꯌꯥꯝ ꯇꯠꯂꯕ ꯆꯩ ꯑꯗꯨꯝ ꯆꯥꯔꯕꯗꯨ ꯅꯪ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯌꯧꯖꯗꯕꯅꯤ ꯁꯥꯔ ꯑꯩ ꯅꯨꯃꯤꯠ ꯑꯗꯨ ꯈꯛꯇꯅꯤ ꯁꯥꯔ ꯀꯔꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯍꯥ ꯊꯧꯗꯣꯛ ꯀꯌꯥꯅꯣ ꯅꯣꯏꯅ ꯊꯣꯛꯏꯁꯦ ꯅꯨꯃꯤꯠ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯁꯥꯔ ꯑꯩ ꯍꯥꯏꯖꯒꯦ ꯁꯥꯔ ꯍꯦ ꯍꯥꯏꯌꯨꯅꯦ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯗꯣ ꯍꯥꯏꯌꯨꯅꯦ ꯅꯅꯝ ꯑꯁꯨꯌꯥꯝ ꯇꯠꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯄ꯭ꯂꯤꯖ ꯑꯩ ꯍꯥꯏꯒꯦ ꯁꯞ ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯌꯧꯖꯗꯦ ꯁꯞ ꯑꯇꯩ ꯀꯔꯤꯝꯇ ꯌꯧꯗꯦꯗꯤ ꯀꯩꯅꯣ ꯑꯇꯩ ꯀꯔꯤꯝꯇ ꯌꯧꯗꯦꯗꯤ ꯀꯩꯅꯣ ꯅꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯀꯌꯥꯅꯣ ꯁꯞ ꯁꯤ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯞ ꯀꯔꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯃꯥꯅꯦ ꯁꯞ ꯑꯗꯨꯃꯗꯤ ꯑꯩ ꯌꯥꯎꯖꯗꯦ ꯁꯞ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯩ ꯌꯥꯎꯔꯨꯔꯦ ꯁꯞ ꯀꯔꯤ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯣꯏꯒꯤ ꯊꯧꯗꯣꯛꯇꯨ ꯌꯧꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯁꯞ ꯑꯩ ꯍꯥꯏꯖꯒꯦ ꯁꯞ ꯒꯧꯔꯕ ꯑꯗꯨꯒ ꯑꯦꯖꯥꯖ ꯑꯗꯨꯒ ꯁꯨꯅꯤꯜ ꯑꯃꯅ ꯑꯃꯤꯔ ꯑꯃꯤꯔ ꯀꯥꯏ ꯂꯩ ꯁꯞ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯗꯤ ꯃꯈꯣꯏꯒ ꯄꯨꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯞ ꯃꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯅꯤ ꯁꯞ ꯋꯥꯠ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯣꯇꯣ ꯖꯔꯅꯦꯂꯤꯁ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯃꯈꯣꯏ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯡꯊꯣꯛꯈꯤ ꯀꯔꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯁꯞ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯝꯗꯤ ꯑꯩ ꯌꯥꯎꯖꯗꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯁꯞ ꯃꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯅ ꯈꯪꯅꯔꯛꯀꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯃꯊꯪ ꯆꯠꯊꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯞ ꯄ꯭ꯂꯤꯖ ꯁꯞ ꯑꯩꯗꯤ ꯁꯤꯒꯤ ꯀꯦꯁꯁꯤ ꯈꯛꯇꯅꯤ ꯌꯥꯎꯖꯈꯤꯕ ꯁꯞ ꯑꯩ ꯃꯈꯥꯗ ꯌꯥꯎꯖꯗꯦ ꯁꯞ ꯁꯪꯀꯔ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯦ ꯐꯨꯔꯒ ꯃꯆꯤꯟ ꯍꯪꯒꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯍꯪꯒꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯊꯤꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯄꯪꯀꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯗꯨꯅ ꯃꯆꯤꯟ ꯍꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯨꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯅꯨꯄꯥ ꯅꯨꯄꯤ ꯅꯥꯏꯇꯣꯝ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯪꯀꯖꯀꯤ ꯃꯆꯤꯟꯗꯒꯤ ꯒꯧꯔꯕ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯐꯥꯈꯤꯔꯝ ꯒꯧꯔꯕꯀꯤ ꯃꯊꯪꯗ ꯑꯦꯖꯥꯖ ꯐꯥꯈꯤꯔꯝ ꯑꯦꯖꯥꯖꯀꯤ ꯃꯊꯪꯗ ꯁꯨꯅꯤꯜ ꯐꯥꯈꯤꯔꯝ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ 5 ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯤꯔ ꯃꯍꯥꯛꯇꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ 5 ꯁꯨꯕ ꯑꯃꯤꯔ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯀꯟꯅ ꯂꯤꯈꯤꯔꯝ ꯄꯨꯂꯤꯁ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯤꯔ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ ꯁꯞ ꯑꯃꯤꯔꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯔꯦ ꯁꯞ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯕꯁꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯁꯞ ꯑꯗꯨ ꯁꯞ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯍꯥꯏꯌꯨꯅꯦ ꯁꯨꯝꯅꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯋꯥꯠ ꯆꯍꯤ 13 ꯋꯥꯐꯝꯗꯨꯕꯨ ꯁꯦꯡꯉꯕ꯭ꯔꯣ ꯃꯥꯅꯤ ꯁꯞ ꯑꯩ ꯃꯤꯅ ꯎꯖꯔꯦ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯅꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤ ꯆꯍꯤ 13 ꯑꯣꯏꯔꯕꯁꯨ ꯐꯥꯕ ꯇꯥꯕꯅꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯕꯅꯤꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯑꯃꯤꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯦꯔꯣꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯦꯔꯣꯝ ꯁꯥꯟꯅꯔꯤꯉꯩꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯈꯤ ꯃꯌꯥꯝ ꯁꯥꯟꯅꯍꯧꯔꯣ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯌꯨꯝꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗꯧꯔꯒꯦ
Kiron sanaramo ganang po huli kay dorge. Nati. Ay thaba maning singi. Noy sanaramo. Ay yum da chaluki. Asum na hairiga mahak tholok matamda yum adugi thonga na police leptuna leroki. Right no. Sab ay yum da thaba ma sakena. Karigino nang nakoi ura cheli de. Sab nati ay yum da thaba maning sang pa adugi sakena lakon. Ay nang thireni. Police station da. Sasi station sasilo. Asum na mahak phaduna purki. Mahak na police station hig yobaga mara leiba mioi mari adu ubu matamda mahak angak pa phauki. Loine na police officer am nahek. Si masa kangra, si Pankaj, Sunil, Aizaz, Gaurav. Ama khatang wat pani nahanagi. Amir. Lengsalo. Shankar. Manam se tatriba phawa chaidu tumna bafu. Makhoina tawkiba maraldo case asi khakta natana. Mamangda thokkiba maningda thokkiba case sing adugi lengla langjing khangna nanabagi damak. Makhoibune hanjina. Hey, shibadi adi ko. Sina bafu budi adi. Adugane manam chitana bafu. Yes sir. Asum na miyo mga ado police custody da makata na machin hanglame. Amadi makoy gi machindagi mathang haidoraki. Sneha gi mamangda photo journalist oibi nupi amasu makoy ni ijat manganki. Matamadu da mahaka lakminaba photo journalist nupa ama. Mahaksu mafam adu da makoy na pundo na phuki. Sneha amadi ruhenda thoki ba thudok asiga chap manana. Mafam adu da thudok kaya thokre haibasi makoy gi machindagi khangki. Masigi matungda pharaklaba miyoi manga adu Sneha police station da kauduna miyoi sing adu chumra haiduna mangoda masak tahanki. Rohen su kaukiram. Rohen amadi Sneha na phariba miyoi sing adu numit adugi thudok adu di yauba miyoi sing ni haiba masak taki. Sneha gi punsida thamoida kangomdraba chaina amakak pirabasu mara leiraba miyoi sing adubu phagattuna makhoibu dandi piba ngomkiba asna Sneha gi thamoida leiramba akiba laman khumningbagi maichak adudi kokhiram. Loinana thawdok adugi matungdasu Rohena Sneha gi damak lepkiram. Masigi matungda police officer amana Sneha da haiki. Sneha thawdok asi hek thokibaga hek nongan maga nangna police station da chalaga complain tawgadabane. Police department ki mathau karini. Police department ki mathau haibase micham miyam bunga pasen bane. Hoi aikoi police miyoi bane. Aikoi lai makti nati. Case ama thokpa matamda madugi langla langjin khangdana aikoi ni hek tamuk thabuk paikhat pa yabanati. Nahak ki case ase matam kharadi thengthakre. Adubu nahak na su kharang nangkhana aikoi da report se toram labadi nangi case aikoi na khara thujan basu yaramani. Adu yong crime tawriba sing asina makoi na hairakpagi matungina nakoi da thokiba thawdok asigumna mamangda su thawdok kya thokre. Matam aduda nupi amamam chene. Nupi ado kana. Nupi photographer amasu chene. Nupi edu kanano aikoi masak maming khangti journalist amasu oi hai journalist ki chinpham da leiraga asigum basida mahaksu losillega leiri karigi kiruni karigi losiluni asigum thogdo ma tholokpa matamda losinduna thamlabadi asigum tamthiriba miyoi singsina makhoi gi maya do thoubi helakpa tabani makhoi kirakta bataba hena asigum lambisida khong thangjelakpa tab crime habase phatti masigi poloi se phatti masi makse khoina takadabani nangonda tholiba thogdokto aikoi thamoi sona nungaiti adubu thenglabsu thengna nangi thaunado aikoi na thagal nangna case asigi damak na thauna leina lepkhibado nangi damak chokthokchi masigi matungda Amir sahi 13 suba juvenile gi chahi oiba maramna maha chahi ohum jail da leina nabagi yathang pikhiram lemhauriba miyoi mari adugi manungda mamangda thokiba case sing asida hanjin yaukiba makoi ani Farsi tawduna hat nananabagi dama sibagi jarak piki. Lemhauriba ani aduna mapunsi chupa kaisum sangda lainanabagi dama yathang piki. Kariguma thawdokuma thokpa matamda miyamna khangkhigan tumina namsilaga loire mi khangdraga loire asumna losilabadi phattaba tawbasing adu mathawna hablaktuna hena pangthokna nanabagi wakhal amamam lakte. Achumbagi dama kibigan thamoi sengna lepiu. Achumbagi dama karigi kirugadi. Case asiga hairap manaba case ama iramdam sanalipak asida su thokre pakhang amaga leisabi amaga nungsinajaduna icham chamna sing adugi lamben adugi mataida makoi ani phamduna wari sanaringi matamna miyoi ahum mari laktuna mafam aduda makoi oktaba lamchat chatke haiduna lakliba natra haiduna
नुपा अदुबु मियोय अहुमना फाजिलगा नुपा अमना नुपी अदु खंगनाजरिबा नुपा अदुगी ममांग मक्तदा इज्जत मांगनखि इज्जत मांगनखिबा मियोयसिंग मपुनसि चुपा फादोकपिख्रे अदुबु मखोयदा पीखिबा दंडी अदुना मतिक चारब्रा लेप्पा लेतना लोइबा नायदना मफम कयादा थोकले असिगुम्बा थौदोक असि फत्ते कयारक खन्ना हायरबा नाकोंग असिदा ताना ताना करिगिदमक असिगुम्बा लंबी असिदा खोंग थांजिलिबा मसाना तौरुबा थबक अदुगी अरोइबदा फंगदबा पोलोय अदुदी कनासु यौबिगदबा नते असिगुम्बा थौदोकसिंग असिना नुपीजा ओइबी कयागी मफमदा मखा ताना अमुहना थोक्तबा ओइरसु ngasiगी सोशल मीडिया इंटरनेट मोबाइल फोन कानबा कया मरुम पीरबसु मांगजबा कया मरुम पीदबा नते थोक्खिबा थौदोक खरसु थोक्लमदबा याय करिगुम्बा तमथीरबा थौदोक अमा थोक्कदबगी गायदुना लेरबा मतम अदुदा मोबाइल फोन कनखिबसु याउदबा नते असुमना ngasiगी केस असिगा मानबा कयासु इरमदम असिदा थोक्खि कनागुमना हाइदोक्तना तुमिना अदुमक लैसिनखि कनागुमना वीडियो क्लिप ओइना नमहौरगा वीडियो क्लिप अदुना सोशल मीडिया दा कोइचाइ साइखि मतम खरगी ममांगदा सोइदना उबिरंगनि चिंग अमगी मोंसोंग अमदा नुपी मचा अहुम लेपहलगा नुपी मचा सिंग अदुदा नुपा अहुम मरी मंगा संगसिंदुना मखोय मखोयना पाइरिबा मोबाइल अदुना नुपी मचा सिंग अदुगी मफी थोंगदबा हकचांग नमखि करिगिदमक्तनो असेंगबदि मियामना खंगनखिदि चिंगोल अमदा नारक मोंसोंग अमदा नुपा अमगा नुपी अमगा करिगुम्बा लेमिनारमलबसु मियोय खरना मखोयबु फारबसु ममा मपा कौरगा वारक वातेमलगा पुलिसता सिनरगा नत्रगा तोंगानबा ऑर्गेनाइजेशन सिंगदा सिनरबा मतुंगदा मखोय मखोयगी मयुमदा सिनरगा मतुंगदा अमुक हना तौदननबा नत्रगा अतोपा चैराक अमा पीबीबा याबदु फारिबा मियोय सिंग अदुना सेलिबा मफी मरोल अदु लोइनमक लोकथोकहलगा मखोय मखोयना पाइरिबा मोबाइल अदुना अमुक नमलगा मखोयगी मोबाइल दा नमहौरिबा वीडियो अदुदी मफम अदुदा लेरमलिबा नुपा मचा अमदि नुपी मचादु ओक्तबनी हाइना खलबसु वीडियो नमलिबसिंग अदुदी ईश्वरनी हाइना खनगदौरिब्रा फत्तबा अमबु फत्तबा सिंग वरकपा याब्रा मसी खक्ता नतना मतम खरगी ममांगदा मियामना सोइदना उबिरंगनि नुपी मचा अमगा नुपा मचा अमगा चिंगोल अमदा नातै सादना लेरमि हाइदुना मसक ममिंग उत्तबा पुलिस की मियोय खरना नुपा मचा अमदि नुपी मचादु फाखि मखोय अनीना चिंग अदुदा चथरमलिबा लमचत अदु पुलिस टीम अदुगी ममांगदा अमुक हना चथौ हाइदुना मखोय अनिबु मफम अदुदा नमदुना नोंमै चिदोंदा मखोयना पांथोखिबदु पांथोखि अमदि पुलिस की फोर्स की टीम अदुना मखुत मखुत पारिबा मोबाइल सिंग अदुना थौदोक अदुबु अमुक हना नमखि अदु ओरबदि फत्रबा अंगांग सिंग अदुबु वारकनबगिदमक अफबा मियोय सिंगना लाक्लगा तौरिबा थबक्तुदी अफबा थबक ओरिब्रा कनागुमना असुमना वारकपगी नमादा मखोयबु वारकलिबनी हाइदुना पारा तंबिरिबनी हाइदुना मखोय मखोयना क्राइम अदुमक चथै मखोयगी मथक्तदी कनाना वारकपिगदौरि खनबियु नैनबियु सेक्शनबियु मियाम पुमनमक लाइरबा तोलबा तारबा सिंगु नुंसिबियु पिकलिबा अंगांग सिंगु लुना तौबियु मीगी फत्तनबा ngangbiro मीबु नुंसिबा तंबियु अदोमसु सोइदना नुंसिबिरकनि इरेपाक इरमदम सनालेपाक असिगिदमक मसक नाइबा थबक थौरम अमा पांथोकपिदुना फुरुप असिगिदमक मिंगसत उरोंग खिनबा होनबिरम सनालेपाक इरमदम कंगलेपाकना याइफरी ताबिरिबा सिंगु जेम सैगुरजमना मुकाना खुरुमजरी हौजिक ताबिक्री क्राइम रिपोर्ट्स सामगा मरफुदरा निथोय सुबा तांका यूट्यूब अमदी फेसबुक ता लेबिदिबसिंगना नेक्स्ट पेज ता पुंग मताबा मतंदा लाखबियु इंस्पेक्टर तय अनोबा तांका किदमा 90.0 वाहोंग रेडियो की ओइना मखल मथल की सही सिंग खुदल तमचरी मया पुनम तामिनसी